अहानबदा मरोइबा पाउ कुकी मिलिटेंट सिंगना लांदारकपदा थौदोक थोफमदा पाउ लौबा चटपा रिपोर्टर अमा नोंगोइना पांदुना असोकपन नंख्रे कुकी खुलाई पाइबा सिंगना नोंगोइ कापसिलकपदा असोकपन नंखिबबु चीफ मिनिस्टर एन बिरेना पांगदबगी थौदोकनि हाइरदुना अकनबा मवोंगदा यानिंगदबा फोंदोक्रे मपान की थोकलिबा इशूदा नैनदुना मणिपुर की इशू डाइवर्ट तौदुना थमले हाइना थौनाउजम महेश्वरना फोंदोक्रे अमदी फॉर्मर प्राइम मिनिस्टर डॉक्टर मनमोहन सिंह की अरोइबा मथौ मंगम पांगथोक्रे नुमित 8 नि चुपना लैखिदबगी अवाबा फोंदोक्लगदौरी मैम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाउ मिटेंग ताबिरिबसिंगबु सुरबला माइरेंबम तराम नोकचुरी हौजिक मियामदा पाउ मुचा खाइना पिजरी कुकी मिलिटेंट सिंगना लांदारकपदा थौदोक थोफमदा पाउ लौबो चटपा रिपोर्टर अमा स्नाइपर न पांदुना सोकले इम्फाल ईस्ट की थमना पोपी सनासाबी सांति खोंगबाल चिंगबा मफम सिंगदा कुकी खुलाई पाइबा सिंगना लेप लेतना नोंगोइ अमदी बोम सिजनदुना लांदारकपा लेप लेट्री थौदोक थोफमदा पाउ लौबो चटपदा रिपोर्टर लेमा पोकपम कबिचंद्र कुकी मिलिटेंट सिंगना कापलकपा स्नाइपर न पांदुना सोकपदगी रास मेडिसिटी दा हौजिक लाइकनरी मसिदा नतना मिचम नुपी अमा यावना हौखिबा नुमितसु सीडीओ पर्सनल अमसु नोंगोइना पानखी मसिगा मरी लेनना थोकनिंगदबा थौदोक सिंग असिबु चीफ मिनिस्टर ना अकन मवोंगदा कंडेम तौबगा लोइनना पांगदबगी थौंगनी हाइना फोंदोरकली असुमना था 18 हेलबा फावबदा मची मचीदा लांदारक्तुना अशोक अपन असि अना थोकलिबा असिगी वरोइसिन पुरक्तना लेबना मरम ओइरगा मियामना हेना मी पाइबा फाउंडरी Nasam कुकी मिलिटेंट सिंगना इम्फाल ईस्ट की सनासापी अमदी थमना पोपीदा नोंगोइ कापसिलकपदा अशोक अपन नंखिबा अदु चीफ मिनिस्टर ना अकनबा मवोंगदा यानिंगदबा फोंदोक्रे हौखिबा नुमिता कुकी मिलिटेंट सिंगना नोंगोइ कापसिलकपदा खुल ngaakpa sing amadi security force singna khut hannaduna akanba mawongda khuthoknabada commando ama yauna micham asok apan nangkiba adu yaningdaba phongdoktuna chief minister na x ta thagalakpa post amada thongdok adu wakhal yaudaba singi thawongni athubada ing tappa puraknaba matik chaba force sing mafam aduda changsin khibaga loinana central force sing amasung state police ki marakta cooperation pinaduna thokhaningdaba thongdok makha tana thoktanaba honabagi wafam su thamlakli मपालम की थोकलिबा इशूदा नैनदुना मणिपुर की इशू डाइवर्ट तौदुना थमले हाइना थौनाउजम महेश्वरना फोंदोक्रे इम्फाल ईस्ट की थमना पोकपी अमदी सनासाबीदा पाउ लौबा चटपदा कुकी मिलिटेंट सिंगना कापलकपा स्नाइपर की मरुना पांदुना सोकलबा एल कबिचंद्र की अनाबगी फिबम येंगसिनबा चटपदा आरपीआई की नेशनल सेक्रेटरी महेश्वर थौनाउजमना पाउमी सिंगा उनदुना सुमना हाई हौजिक ओइरिबा फिबम असिदा वा ngangbagi matam natre thabak to oina onthokuna action tawgadaba matamni political will power amata leitre politician sing chance launaraga leire political party amadi politician singna agenda ama khakta work tawminaba mathau tai tokhai tawba matam oidre party politics tawnaba matam natte punsinba ngamdaba sina yeknabana khudong chabal lauduna thokhaningdaba kaya oihanbani haina phongdoki masi koigi nuai to ba haitare paumi ne solakpa se aduke mati nuai te misem prajasu yam soi bani hujik se yamna hujik sana sabi thamna popi to jaga da hujik attack se mathang chathar ingarang na handagi aduda koi paumi ma su hujik sniper na palaga koi kabi yamna thona le da impact tv gi reporter amani si hujik
mayamda information pining bai damak chat reporter ma hojik sok haurak le aduna kayam kuina khang gi doina koi se chahi jam phajale tha phajale le phana phajale adu hojik ok da koina main agenda se koina divert tongna basum political ke ruling or opposition or koina divert tongna basum tawle re ba haibadi issue ma lapar issue ma divert tongna ba issue ma lapar issue ma divert tongna ba akoi gi main agenda or ba se enemy se kanano koina pami po se karino manipur kan ba hana lauraga manipur kan gadam nate akoi agenda amda pulak lawmina ragadi phagada ba. Former Prime Minister Dr. Manmohan Singh gi aroiba mathok mongam pangthokre ngasi Delhi gi Nambod Ghat ki crematorium da leibak asigi Home Minister Amit Shah, Prime Minister Narendra Modi, President Draupadi Murmu, Bhutan gi ningthau Rahul Gandhi, JP Nada amadi luchingba kayana awangba thaki ikai khumnaba utuna aroiba mathok mongam pangthokre loinana mahakna leikidabada leibak asida numit 8 ni chupna awaba phongdokadawri. Salungpham da thokiba thongdokta leikidraba Laisram Premgi misi ga mari leinena semkiba JSC na kongkiba pung kunmari gi total shutdown mapung fana sogat nakre tarik tara mari da thokiba thongdok aduda Laisram Prem leikidabaga loinena khulngakpa taruk police na fajan kivani makoibu condition amata yaudana thadu u hainasu JSC na demand tawri shutdown manungda lambida tathok chasen tawbagi chang nemki amadi dukan sing thong lonaki. Salungpham da khungakpa Laisram Prem leikidaba amadi khungakpa miyoi tarukpu Manipur commando na fajan kibabu yaningdaba phongdokpa oina semkiba JSC na kongkiba pungkun marigi Manipur apunba shutdown Jiribam district tasu kokomi Jiribam na ban saugatuna lambida thoraktuna achat awong sing thingki pungkun marigi total shutdown na maram oiraga Jiribam district tasu chauna bangi mami taki total shutdown asina Jiribam district ki manungda leiba maru oiba kaithel sing Pofam Famna Kide Dukan Sing Thong Lonaki, Jiribam Gilambida, Lanagi Gari Natana, Passenger Service Lepnaki, Mahisang Sing Suti Thadok Naki, Bank Sing Thong Lonaki, Lenga ki Office Sing Su Hanagum Office Kana Bigit Jang Nemki, Pam Daba Thodok Sing Thok Tanaba, Mapam Sing Da, Jiribam District Police Personnel Sing Na Ngak Senduna, Akan Bamong Da Matho Pangthok Naki, Kokomu Jiribam Gi Women Wingi, Ko Convener, TS Jini Debina Asumna Hai, Kunja Sing Hat Pa Amadi Khungakpa Kunja Taruk Fakibabu Yaningde Masi India government Amadi Manipur government na athugu matamda lan loisina bahotna biu haina phongdoki ngasi kamando na kaino khungakpa ma hatkiba to khoi thawoi songna janingde adu maram nasu adu sumakhada taru amasu phabi kiba khungakpa athu ta thadok kiba asi khoi miya na pa mani athuba mata thadok targadi jamna makha thana thabak ta thar kosu jai loina na hatkiba kamando na hatkiba khungakpa du athuba matamda mi hat babu matik cha da dipiba natraga matik cha da dipiba hadna khoi miyam na hajeri je sida tawba bansida akhoi ko kombination sabot tawje bai wani atugi makha tarak pada hoji akhoi na nungai tawpna machi सरकार करी तो जंगन भी दे मणिपुर सरकार रसु जंग भी दे भारत सरकार रसु जंग भी दे असुमाय सुमतौ दोना अखोय मेतै बनमक से अदु हात रा दुम लोसलगदरा हाइबा से खोय जाम चिंगना जै Churachandpur district ekar taret lomda tharamba popi sing yanthatuna manghankhre Manipur Police Assam Rifle Forest Department amadi Executive Magistrate ki apun batimna popi destruction drive chathaduna ti langhomoi da tharamba popi sing adu yanthatuna manghankibani makha tana FIR ama panduna popi thabada chenaba mioi sing khangdoknaba khongthang paikhatle hairi Mega Free Medical Camp ama Salam Tourism Ecotourism Park da pangthokre haidiba camp asi MLA Sorokhaibam Rajengi meeting makhada CMO Imphal West ka khuchamnaraga pangthokpani camp asida nit ki oiba anaba sing ENT dental medicine
ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥ ꯌꯦꯡꯈꯤ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯗꯤ ꯑꯁꯥ ꯋꯥꯀꯔ ꯃꯥꯔꯐꯨ ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯦꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯦꯟꯕꯅ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕꯇ ꯅꯠꯇꯅ ꯃꯤꯁ ꯁꯣꯛꯂꯕꯁꯤꯡꯒꯤ ꯁ꯭ꯄꯦꯛꯇ ताबा वाटलबसिंगी हियरिंग एड चटपा ngamdrabasiंगी व्हीलचेयर सिंगसु लेमना यंथोखी हाइरिबा थौरमसिदा लमसांग केंद्रगी एमएलए सुरोखाइबम राजेना फोंदोखिबदा असिगुमलबा केम असिदा डॉक्टर अमदी स्टाफ मयाम लाकपीदुना केंद्र अदुदा लैरिबा असन अनासिंगबु येंगबीबा अमदी हिदाकसिंग लेमना पिबीदुना मिटके ऑपरेशन दरकार लैबसिंग फ्रीदा तौनबगी खुदोंचाबसु फंगहनगनी हाइना फोंदोखी अनाबगी दरकार लैबा मयाम सिंगु ईदना ngasi silibasi koi yamna ngai toina na igi kendra gi sumba praja mayam akoi thamnana leiba kondok jam pasoi semai gi sumayam malai hariba mayam singsi ke akoi rims ta jenims ta to private clinic sim mayam da sapagi khudum jabo wat mayam sing sai sai da koi medical department marona CMO imphang west ka coordination तौरगा ओंगी CSU hospital अदगी हयेंग लेबा PIC अदगी सलाम लेबा मयाम सी coordinate तौरगा पंपकन तौबसे सी प्रजा मयाम की सिगुंबा अनाबा लायेंबा खुदोंचाबा वाटपा जिंगी दमतदि याम हेन खुदोंचाबा इरे हारिना हाइजनि All Manipur Student Guardians Organization gi maikaidagi hauzik bosem gi employee singna chathariba pen down strike handokpinaba appeal torakli organization asigi general secretary Sumati Sagrakpa mathadorakpa chirolamada Board of Secondary Education Manipur gi employee singna December 28 dagi hauraga indefinite pen down strike until the removal of 𝐋𝐢𝐯𝐞 hauzik chathariba asina February ki tarik 18 𝐿2025 da pangthokadoriba class 10 gi examination asida akaiba kaya oigadabana matam pumnamakta satragi welfare gi damakta khallaga class 10 gi exam asibu karaida karida soikigedege haiduna ahing nungthil naiduna tumba chaba khangdana achoba thodang kaya lauraga lakiba bosem gi employee singna exam thagadoriba mahairoi singi khanbiraga exam asi smoothly pangthoknaba hotnabada achoba thodang yabinaba strike asi exam gi yenglaga exam loiba phawba suspend tawbinaba phongdorakli amadi cherol asida exam ama pangthoknaba hotnabada bosem gi employee singna lauriba thodang amadi employee singi maru oiba government na mamut tana khangbi famthoi amadi makoi gi wakat tabi famthoi one man army gi fibam da decision lohaning day board haibasi exam conducting body amani adubu senglaba laisangum laba mafam asi ngasidi electronic amadi print media gi front page ta yaunaba mafam ama oire wathok lanthokna pikthanle karigi damakta board ta CRP ngaklibano haibasi apang ngasing doina miyamna khangnaba wafam amani masina takpadi bosem da mara leiba mioi khara leire takpani bosem da CRP ngakliba karigino haibasi miyamgi achouba wahang amani haina cherolasna makhatari ꯀꯪꯂꯩꯄꯥꯛ Student Association KSA Head Office ki meeting makhada KSA mayai lambi Zonal Council na sinduna haukiba November thagi tarik 10 dagi hauraga and Tomchau Higher Secondary School da numit nifu mangani chupna chatharakiba free coaching class ngasi loisinbegi thoram pangthokre bosem amadi kosem lawba examination da saruk yagadaba mahairoi singi mai paknaba lambi ama oina class 10 amadi 12 ki mahairoi singi damakta khanduna chatharakiba free coaching class aduda punna mahairoi chamaga yankai mukna saruk yaduna numit nifu mangani chupna pangthokhi ngasigi loisinbegi thoram aduga mari leinana KSA mayai lambi Zonal Council gi president na lakadoriba bosem amadi kosem na examination da mahairoi sing asina mai pakpa oraksanu haina mahairoi singi mafamda yai proposal piki amadi KSA mayai lambi Zonal Council gi maikei dagi free coaching class da saruk yakiba mahairoi sing desu achamba kudol tamki haukiba tarik 13 lepa popo nimita Indigenous Minority Organization Manipur Imomgi Finance Secretary Oza Athoi Bongte Aimolna Laikidabada Imomgi Maikaidagi Nungaitaba Fongturakli Oza Athoi Bongte Aimolna Hinglengi Matamda Maitei Itil Inau Singa Nungsinana Amato Oina
hingminanabagi wakhalon kaya puthokpirami amadi kathokpaga loinana leibaki thodok wathok kayada thawai hakchang yauna hotnaramkiba oza amani ozana leikidabada awaba fongdokpaga loinana imung manungki awabadasu saruk yari haina imonggi president na kudekpiduna thadorakpa condolence message amada fongdorakli Moirangbu mapung faba revenue district oinaba amadi Jirivam-gi district boundary bu 1960 gi mamangda leiramba status ta ngak senduna amukhana recognize tobinaba World Meitei Council WMC gi maikaidagi Manipur lengakta appeal torakle wafam asi ngasi Jirivam-gi Babupurada leiba Jiri News Network ki conference hall da pangthokiba paumi singa unaba amada WMC CEC gi Vice Chairman CS Nabakumar Singh na haikibani makhatana hayengi damak malemda leidiba maitegi apunba firep haiba mifam aduda saruk yakiba miyamna Manipur Sarkar amadi Bharat Sarkar thamkiba wafam singdi tha kun mapung faraklaba tamthiraba mihat mipun misimina kaya thokraba phawbuda Bharat Sarkar na irang asi ingtha hanaba thausil puthokpiu Kulai paiba kuki furupna Bharat Lanmina namthabirabra natraga political dialogue tawduna tangdu leitaba purap khanbiu illegal kuki kulai paiba singna government of India ga yanakiba suspension of operation asibu abrogate tawbiu makhatana tamthiba mihat mipun thoktanaba section thorang lokhatpiu masagi mayum makai leijajaba awa ana taraba internally displaced person singbu masa masagi lamda Kunda leitaba ngamnaba security ki checks in thorang lokhatpiu Manipur gi ngamkhai maraibak maramdam ngakliba khun ngakpa singbu sarkarna khomjin biduna state amasung international boundary ngakpa ngamnaba mitei regiment ama sembiu amadi ting amasung tamgi khenaba leikhiba lakliba asi lehandanaba gi damak MRL ngakpigani ting amasung tamda khenaba lakliba si lehandanaba gidamak MRL Act reform tawbiu Manipur gi lalol itiki lamda Indigenous farm kaya ngak senabagi Indigenous Business XMBU Manipur gi State Population Commission linkhat piu National Register of Citizen NRC 1951 da base tawraga thabak mapung fana paikhat piu NRC mapung pha jingai delimitation tawbiganu mitop miancha kaya Manipur gi Indigenous population da yawhandana bahotna biu STDCM na changsiliba STD man tanbagi thoksilasida WMC na mapung fana support tawjari haiduna CS Nabakumar Singh na Vice Chairman WMC na fongdorakli Manipur gi MLR Act 1960 gi sanna kanglon matungina Manipur da sing amasung tamgi khenaba kaya lakhiba simak lehendanaba MLR Act reform tawbiu mathangda Manipur gi lalol itiki lamda Indigenous Business Farm kaya ngak senaba Indigenous Business Act SMBU Mathangda Manipur gi State Population Commission linkhatpiu National Register of Citizen NRC 1951 da base year oiraga thabak paikhatpiu NRC mapung phadringida mapung phana pangtokringida delimitation tawbiganu mitop miran sa kaya Manipur gi Indigenous population da yawhandanaba honabiu Belly Bridge athugoma tamda loisinbiu haina uchiwa ki miyamna fongdorakli Ministry of Rural Development Government of India gi makhada paikhatpa program da khun amaga lambi tong samnaduna chawkhatnaba thorangi manung channa Pradhan Mantri Gram Sadak Yojana gi makhada Imphal West ki Wangoi block manung chanbada leiba mayang Imphal Assembly constituency amadi Wabakai Assembly constituency ani gi mathakta uchiwa awangi Hidden Achauba Lampaki Khongnang Makhong Haina Khangnariba Imphal Turel Mathakta Sariba Belly Bridge asi haukiba chahi 2021 dagi saba hauraga ngasi fauba loisindana leirakpa asi athugo matamda loisinaba lamdam adugi maira paibi club amadi miyamna mari leinaba singda appeal torakli hairiba Belly Bridge asigi nakanda sariba suspension bridge asi chahi kun henbana atek akai fattabana maram oiraga chathok chasin tawbada khudong chadre amadi matamga chunadraba thong oire lamdam adugi miyamna kayarak hanna mari leinaba department gi SO engineer sing amadi contractor sing da thong asi
loisinaba haikiba leire adubu thabak oina pangthokpadi leitri hairiba belly bridge asiga matam amatada saba hominakiba wabagai assembly constituency amadi mayang impal assembly constituency gi manungda leiba hayel amadi santhel gi impal turel gi mathakka sariba belly bridge aduga irong chesaba amadi mayang impal gi chabung company gi impal turel mathakta sariba belly bridge ti loisinkhre hairi अखोई थोंगी साबगी मपोम से अदुगी मतिक याना पैरमी अदुगा मसीदा सागखिबा थोंजीदा सिजनदना मफम अमदा पुथोगा कराइदा साबिग्रे अखोई सिले मपोसे पुथोखिबा मोइना पुरो होनगी अखोई उहोवी अदुन अदु पुसनबिरो याम थुना अदुगा थोंगी याम थुना साबा लोइसनबिरो दोइ तारगदी सागलिबा थोंगी याम थुना चिंथोकबिग्रो अखोई प्रजापनम अनिसिना अखोई नकल अनि डिस्ट्रिक्ट अनिगी इमा इबेन नदगी कलब नहामे पुनुमक्सिना अखोई खाइनरगा अदगी करिनो अखोई खनरगा कोई साजरगे मुनोय सारमबे थोंगी लोइसलोइदोबो तारगदी चिंथोकबिग्रो पुथोकबिग्रो अथु मतमदा अखोई इमुंग मनुंग पुरगा से हिनोमगी जरा ताले हिंग पुछिक पाने चाही मरी मांगक पाइबजे दुगी मतिक मांगे हौजे अरोइबदा मरोइबा पाव मुखना पिजरी कुकी मिलिटेंट सिंगना लांदारकपदा थोंदोक थोफमदा पाउ लौबो चटपा रिपोर्टर अमा नोंमैना पांदुना अशोक अपन नंख्रे कुकी खुलाई पाइबा सिंगना नोंमै कापसिलकपदा अशोक अपन नंखिबबु चीफ मिनिस्टर एन बिरेना पांगदबकी थवोंगनि हाइदुना अकनबा मवोंगदा यानिंगदबा फोंदोखरे मपान की थोकलिबा इशूदा नैनदुना मणिपुर की इशू डाइवर्ट तौदुना थमली हाइना थौनाउजम महेश्वरना फोंदोखरे अमदी फॉर्मर प्राइम मिनिस्टर डॉक्टर मनमोहन सिंह की अरोइबा मथौ मंगम पांथोखरे नुमित 8 नि चुपना लैखिदबगी अवाबा फोंदोकलगदौरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाव मतंग असे लोइजरे मिदेंग ताबिरिबा पुमनमक पोमुका हन्ना खुरुमजरी। सिविल सर्विस एग्जाम जी नीट नत्रगा अतोपा कॉम्पिटिटिव एग्जाम की प्रिपरेशन तौनबा इम्फाल मनुंगदा मफम चाबा थीरिबा स्टूडेंट्स सिंगिदमक लेजरे वाई एकेडमिक कैरियर इंस्टीट्यूट हता सेपरेट बॉयज एंड गर्ल्स की वेल मेंटेन तौरबा हॉस्टल अमदी 24 आवर लेरिक पाबा यारबा लाइब्रेरी की खुदोंग चाबसु पीजरी ऑनलाइन क्लास यावबा सिंगिदमकसु फ्री वाईफाई की खुदोंग चाबा लौबीबा यागनी इंस्टीट्यूट असिके किचन हॉस्टलर सिंगिदमा वीक अमदा 3 टाइम्स मीट अमदी मतम मतम की ओइबा फ्रेश वेजिटेबल न चिंबा सर्व तौरी लोइनना 2016 दगी एजुकेशन टू एम्प्लॉयमेंट हाइबा टीमना मेन सर्विस ओइदुना लाक्लिबा इंस्टीट्यूशन असना तोंगान तोंगान बा महिरोय ग्याबु फ्री कैरियर काउंसलिंग सेशन की खुदोंग चाबसु पीदुना लाक्ली अमदी चांग नाइना सखंगलबा वेल एक्सपीरियंस ओइरबा मेंटर सिंगना हॉस्टलर अमदी लाइब्रेरी दा लाइरिक पारिबा महिरोय सिंगा इंटरेक्शन प्रोग्राम सिंदुना थवत पीदुना महिरोय सिंगदा हेना होटनिंगबगी आसासु वाई एकेडमिक कैरियर इंस्टीट्यूट ना फंगंदुना लाक्ली महिरोय सिंगिदमक पिजरिबा खुदोंग चाबसिंग से लौबियु लिमिटेड सीट ओइगनी नसिमक वाई एकेडमिक कैरियर इंस्टीट्यूट अब आर्यन डिपार्टमेंटल स्टोर नियर इचल एक्सप्रेस बिल्डिंग हता इम्फाल ईस्ट मणिपुर कुपना खननैनबियु पिजरिबा कॉन्टैक्ट नंबर 9612383793 नत्रगा 7085972311 सिदा डायरेक्ट कॉल तौबिदुना हेना कुपमरोन खंगबिबा यागनी
ꯕꯣꯁꯦꯝ ꯅꯠꯇ꯭ꯔꯒ CBSCꯒꯤ ꯀ꯭ꯂꯥꯁ 8ꯒꯤ 10 ꯐꯥꯎꯕ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 15ꯗꯒꯤ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯇꯥꯗ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯄ꯭ꯔꯥꯏꯁꯇ ꯑꯦꯗꯃꯤꯁꯟ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤ꯫ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯐꯣꯔꯝ ꯁꯕꯃꯤꯁꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯐꯦꯀꯜꯇꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯊꯝꯂꯤ꯫ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 11 ꯑꯃꯗꯤ 12ꯀꯤ ꯑꯣꯏꯅꯁꯨ CBSCꯒꯤ ꯀꯣꯁꯦꯝꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯌꯥꯎꯅꯤꯡꯕꯁꯤꯡꯒꯤꯗꯃꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯃꯥꯔꯆ 15ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯔꯒꯅꯤ꯫ ꯍꯇꯥ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯉꯁꯤꯃꯛ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯈꯪꯕꯤꯌꯨ꯫ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8413003996 ꯅꯠꯇ꯭ꯔꯒ 8798943689 ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯚꯔꯁꯦꯇꯥꯏꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯇꯥꯅ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯗꯃꯛ ꯂꯥꯛꯂꯤꯕ ꯇꯥꯡ 15ꯗꯒꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯍꯧꯔꯒꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯀꯤꯁꯨ ꯂꯥꯛꯂꯤꯕ ꯃꯥꯔꯆ 15ꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯂꯥꯁ ꯍꯧꯔꯒꯅꯤ꯫ Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Exit Pauna Bazaar, second floor, Tipsy Building, More Market Lengthok Pirakuna, Akupamaro Khangi Bayagani, Natraga Makada Hapchari number Sida contact of Bayagani.